ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯐꯔꯅꯤꯆꯔꯒꯤ ꯑꯥꯏꯇꯦꯝ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁꯀ ꯀꯣꯟꯅꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯃꯝ ꯄꯣꯠ ꯑꯥꯏꯇꯦꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯎꯠꯆꯔꯛꯀꯗꯣꯔꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯤꯗꯤꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯤꯃꯥꯟ ꯂꯩꯕ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯔꯛꯄ ꯗꯤꯃꯥꯟ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ 3 ꯐꯦꯁꯀꯤ ꯁꯣꯕꯣꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯗꯨꯝ ꯍꯪꯕꯤꯀꯣ ꯃꯌꯥꯝꯅꯀꯣ ꯑꯗꯣ 3 ꯐꯦꯁꯀꯤ ꯁꯣꯕꯣꯛꯁꯦ ꯑꯩ ꯗꯤꯇꯦꯜꯁꯀ ꯄꯨꯂꯞ ꯄ꯭ꯔꯥꯏꯁ ꯀꯣꯟꯅꯅ ꯃꯅꯨꯡꯒꯤ ꯗꯤꯇꯦꯜꯁ ꯀꯩꯀꯩꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯥꯜꯂꯤꯕ ꯀꯕꯖ ꯀꯩꯀꯩꯁꯨꯀꯣ ꯑꯩ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏꯒꯤ 3 ꯐꯦꯁ ꯁꯣꯕꯣꯛꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯐꯤꯌꯥꯟꯁꯀꯣ ꯐꯤꯌꯥꯟꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇꯕꯨ ꯍꯥꯞꯇ꯭ꯔꯤꯀꯣ ꯁꯤꯒꯤ ꯐꯤꯌꯥꯟꯁꯨ ꯑꯅꯧꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯐꯤꯌꯥꯟꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯐꯤꯌꯥꯟ ꯂꯩꯔꯦ ꯑꯗꯨꯒ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯆꯤꯌꯔ ꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡ ꯕꯦꯠ ꯁꯦꯠ ꯑꯃ ꯗꯕꯜ ꯑꯃꯒ ꯁꯤꯡꯒꯜ ꯑꯃꯒ ꯁꯤꯁꯨ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯗꯤꯇꯦꯜꯁꯁꯦ ꯄꯨꯂꯞ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯔꯛ ꯊꯠꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯕꯤꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯂꯥꯛꯄꯤꯕꯀꯣ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯔꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯊꯝꯖꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯣꯐꯔꯒꯤ ꯀꯥꯟꯅꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯣ ꯚꯤꯌꯨꯋꯔꯁꯤꯡꯗꯒꯤꯀꯣ ꯀꯥꯟꯅꯕ ꯑꯣꯐꯔꯒꯤ ꯀꯥꯟꯅꯕꯁꯤꯡꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯐꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯃꯌꯥꯝ ꯀꯣ ꯑꯩꯒꯤ ꯁꯤꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯀꯤꯀꯣ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯂꯤꯡꯛ ꯍꯥꯞꯆꯕꯅꯤ ꯑꯗꯨꯗ ꯆꯪꯕꯤꯔꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯗꯨꯝ DM ꯇꯧꯕꯤꯔꯣꯀꯣ ꯃꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤꯒꯤ 3 ꯐꯦꯁ ꯁꯣꯕꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯗꯤꯇꯦꯜꯁ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯅꯝꯒꯦ ꯁꯤꯒꯤ 3 ꯐꯦꯁꯀꯤ ꯁꯣꯕꯣꯛꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯥꯒꯤ ꯀꯕꯖꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜꯒꯤ ꯀꯩꯅꯣꯁꯦ ꯄꯥꯟꯗꯕꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤꯁꯤꯅ ꯍꯥꯏꯗ꯭ꯔꯣꯂꯤꯛ ꯉꯥꯛꯇ ꯑꯣꯏꯕꯅꯤꯀꯣ 3 ꯐꯦꯁꯀꯤ ꯁꯣꯕꯣꯛꯁꯦ ꯑꯣꯏꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯕꯤꯠ ꯌꯥꯎꯗ꯭ꯔꯦꯀꯣ ꯕꯤꯠ ꯂꯦꯁ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗ꯭ꯔꯣꯂꯤꯛ ꯉꯥꯛꯇ ꯄꯥꯟꯕꯅꯤꯀꯣ ꯁꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕꯅꯤ ꯁꯤꯒꯤ 3 ꯐꯦꯁꯁꯦ ꯑꯗꯣ ꯁꯨꯝꯕ ꯑꯩꯈꯣꯏꯒꯤ 3 ꯐꯦꯁꯀꯤ ꯗꯤꯖꯥꯏꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯕꯤꯠ ꯍꯥꯞꯄꯁꯨꯀꯣ ꯕꯤꯠ ꯍꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯁꯥꯡꯅ ꯍꯥꯏꯕꯁꯨ ꯂꯩꯀꯣ ꯑꯗꯨꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯞꯂꯣꯗ ꯇꯧꯖꯔꯛꯈꯤꯒꯦ ꯑꯗꯨꯒ ꯁꯤꯒꯤ 3 ꯐꯦꯁꯀꯤ ꯁꯣꯕꯣꯛꯁꯤꯒꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯁ ꯑꯁꯦ ꯑꯩꯈꯣꯏꯒꯤ 28,000 ꯂꯩꯀꯣ 28K lei aduga karigumba khoi thong asangba aina haijakiba mamangda haijakiba khoi bit hapaga khoi thong sangna hairagadi ko hairagadi khoi price si khara khenarakani ado mayam price khenabadu ai mayam hamda loirakanda ai mayam hamda haijarake hojik sigi 3 phase sigi oina khoi hydraulic pale ko aduga thong asangba mathakta ahum ama yaure aduga makhada bit yaudabini ko aduga makhada ahum ama yaure ado mayam sigi price na khoi rang kap yauraga ko khoi sigi dark maroon metallic se kapagi kano ga yauraga price se pulap oina 28K lei mayam pambi ba isinau singna ko adum order to bi yagani ko khoi 3 phase ki so box sida khoi pot khudimak se khoi isa gi apamba loimak singbi bi yai sidajina khoi happy ba thong se darwas oina on thoga ju ko yai ko khoi singa ga chanba ngatani na mayam pambi bi isinau sing yaubi ragadi adum singa ga adum order to bi ko duka khoi dark maroon metallic kapi ji chu dum khoi white oraga su any rang color ama dum kapi ai khoi u sigi 3 phase ki show box sida khoi color se atop khoi dark maroon metallic na taba khoi masagi normal da kapaga di ko khoi sigi magi price se khoi 26K gumba lakani ko sigi price se 26K khoi 26K 500 gumba lakani khoi rang kapagi charge ki oina khoina price si 1500 hinga sabani ko duna mayam pambi besinau sing yaubi ragadi adum comment da lagi ai Facebook Instagram gi link da ko sambi duna adum mayam dum pau phobiro sida happy ba khoi makha da happy ba handle sing ji ko adum isa gi apamba khoi u no oiraga ju ko adagi de khoi steel loiraga ju khoi color atop atop isa gi dum happy ai ko sidi isa gi apamba lo happy ai de myam mathang gi item jina koi gi ko
kano duni ko fit manga ga makhai gi double bed ni ko siju double manga makhai ga aduga fit mari ga oduni magi khogi bed set che ado mayam sigi bed set siju ai mayang famda single siju yauna phadana usarake ado mayam sigi fit manga makhai ni ko sigi phamung sina pa ise fit manga makhai ni aduga sang bana fit taro makhai oni ko ado sang mani samane double single ko phamung amagi asang bachi dum fit taro makhai ngata oy aduga storage su adugi matik size saw bani ko luba su adugi matik luba ni khogi magi luba gi sang je khogi foot fit amam gi sang luba ni ko aduna khogi blanket kumba khogi pot aso zo ba adugi matik hapa chan bani aduga usu uning thongwa tani ko lehaw gumba khogi adum madi amta haptre khogi udi khogi direct solid uning thongwa tani sida hapiba using je duga kapiba rang sina khogi dark maroon metallic oiduni ko duga sigi hojigi double dugi single ni ko sijina sijiga pa duni ko set je sijina mayang mahamda ina khogi box ke khogi geno uba hap jingai gi ply hap jingai gi aina mayam gi mamang da uzaram mani ko ado mayam ply hap kan da ju ai mayang mahamda amuk ulakhi ge ado kapi barang di dark maroon metallic ngata oiduni ko do design ju dum yamna khogi dum chamna phajabani ko sigi design je plain ni ko do mayam sigi double siga single siga sigi sigi phamung sigi oina ko price asi khogi 40k lei ko sije khogi normal price ta 40k lei aduga sigi huji oiriba sigi double sigi magi price na box storage su yaure aduga dark maroon metallic su kape ko aduga price na 29k lei ko sigi phamung sigi oina price asi 29k lei aduga kanagombo isinau singna ko sigi phamung sigi same design da ko uning thogi khogi fajaraba color du da langnaba khogi rangna finishing piraga kapo oiraga di ko sigi phamung sigi double sigi price se khogi 22k lei ko khogi 22 ga aduga ngasagi khogi single duga 18k oiraga 40k oina thabani ko khogi normal price ta ko sigi phamung sigi set sigi price aduna ina 29k harido khogi 22k leire aduga khogi storage yaubugi storage sida khogi storage yaroga di khosana dum folding oijarni ko aduna plus 7k amaga lakpagi ni aduna ina 29k harido adu kegumba khogi 22k jida khogi box di yaudabida folding dang oige haraga di ko 22k duda plus 1k amaga plus laga ko 23k lakani aduga aina normal price haijari se mayam khogi phamung se khoi folding oidabida ko fix oiduni ko phamung je fix oiraga khogi fix oiraga aduga kana design is amana bo iduni ko design is amana raga khoi uning thogi fajaraba color duda langnaba rangna finishing piba oiraga di sigi phamung sigi oina price asi khogi 22k lakani duga mayam design gi di samana rakani khogi rang kapaga su kaptraga su ko sida haiba design khudi maksidi dum samana gani ko duga udi uning thongwa tani size aduki matik yamna lingna ko yam chaksinna chanba nga tani ko duga mayam single su ai mayang em hamda mu usarake mayam single ji sida leire ko hujiki double dugi same design odani sijina single ni ado sigi single sigi magi price na 18k lei aduga khogi folding su oi ko sina amajna khogi double jina storage yawi sina folding oire ko do folding yawer gana oi ai size mamang du haijagib do ko 1k plus lai ko aduna sigi phamung sigi oina price si 19k lei ado mayam double amaga single amagi ko khogi folding yawge haraga di dum double amaga single amagi oina sigi phamung sigi oina price asi 22k 42k lakani ko duga fix ngata oige haraga di khogi phamung sigi oina price asi 40k lakani oige aina normal price en haijabdo ko normal price haraga di phamung khudi mak fix loi lakani ko fix lakani duga folding storage kumadi yawra roi ko ado mayam price ki di मैं आइना सिदा हाइजरिबा प्राइस खुदिमक से मैम को खोगी पोट खोगी आइटम खुदिमक की
ꯑꯩꯈꯣꯏꯒꯤ ꯔꯦꯠꯅꯤꯀꯣ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯄ꯭ꯔꯥꯏꯁꯀꯤꯗꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯝ ꯑꯣꯐꯔꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯗꯨꯝ ꯄꯤꯖꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯌꯥꯝ ꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨꯀꯣ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯤ ꯑꯣꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯐꯔꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯖꯩ ꯑꯗꯨꯅ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯑꯣꯐꯔꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯦꯀꯣ ꯃꯌꯥꯝ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯐꯃꯨꯡꯒꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯤꯡꯕꯅꯤꯀꯣ ꯑꯩꯈꯣꯏ ꯄ꯭ꯂꯥꯏꯒꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯤꯡꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯀꯥꯔꯒ ꯑꯗꯨꯝ ꯌꯦꯡꯉꯁꯨ ꯑꯗꯨꯝ ꯈꯪꯉꯅꯤꯀꯣ ꯐꯃꯨꯡꯒꯤꯗꯤꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯤꯡꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯐꯃꯨꯡꯒꯨꯝꯕꯁꯦꯀꯣ ꯑꯗꯨꯝ ꯄꯥꯝꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯁꯦꯠ ꯅꯠꯇ꯭ꯔꯒꯁꯨ ꯀꯣ ꯐꯃꯨꯡ ꯑꯣꯏꯔꯒꯁꯨ ꯑꯦꯅꯤ ꯑꯥꯏꯇꯦꯝ ꯑꯃ ꯍꯦꯛꯇ ꯀꯣ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤ ꯑꯥꯏꯇꯦꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤꯌꯥꯟꯅꯤꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯐꯤꯌꯥꯟꯁꯦ ꯑꯅꯧꯕ ꯑꯣꯏꯗꯣꯏꯅꯤ ꯑꯅꯧꯕ ꯍꯥꯏꯁꯦ ꯃꯌꯥꯝ ꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯞꯇ꯭ꯔꯤꯕꯗꯨꯅꯤꯀꯣ ꯑꯩꯅ ꯑꯅꯧꯕ ꯍꯥꯏꯖꯔꯤꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯐꯤꯌꯥꯟꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯗꯨم ꯐꯖꯕꯅꯤꯀꯣ ꯃꯈꯣꯡ ꯑꯅꯤ ꯌꯨꯡꯉꯒ ꯑꯗꯒꯤ ꯃꯊꯛꯀꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯦꯡꯀꯔ ꯑꯗꯨꯝ ꯍꯥꯞꯀꯦꯁꯨ ꯌꯥꯔꯦ ꯃꯈꯥꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯃꯨꯛꯀꯨꯝꯕ ꯊꯝꯃꯒꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯁꯨ ꯐꯤꯔꯣꯜ ꯑꯗꯨꯝ ꯊꯝꯃꯒꯁꯨ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯁꯥꯏꯠꯀꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯡꯀꯔꯒꯨꯝꯕ ꯌꯥꯝꯃꯝꯁꯨ ꯑꯗꯨꯝ ꯍꯥꯞꯄꯅꯤꯀꯣ ꯑꯩꯈꯣꯏꯅ ꯅꯥꯀꯟꯗ ꯎ ꯃꯇꯦꯛ ꯑꯅꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯦꯡꯀꯔ ꯌꯥꯝꯃꯝ ꯑꯗꯨꯝ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯁꯤꯁꯤꯒꯤ ꯐꯤꯌꯥꯟꯁꯤꯒꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯁ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ 8K ꯂꯩꯀꯣ ꯑꯣꯡꯂꯤ 8Kꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥꯔꯛ ꯃꯦꯔꯨꯟ ꯃꯦꯇꯥꯂꯤꯛꯀꯨꯝꯕꯀꯣ ꯀꯥꯞꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁꯁꯤ ꯑꯩꯈꯣꯏꯒꯤ 500ꯀꯨꯝꯕ ꯄ꯭ꯂꯁ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯌꯥꯟꯁꯤꯒꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯁꯁꯤ ꯑꯩꯈꯣꯏꯒꯤ 8,500 ꯂꯩꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯪ ꯁꯨꯡꯀꯥꯞ ꯀꯥꯞꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯄ꯭ꯔꯥꯏꯁꯇ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯎꯅꯤꯡꯊꯧꯒꯤ ꯃꯁꯥꯒꯤ ꯎꯅꯤꯡꯊꯧꯒꯤ ꯀꯂꯔꯗ ꯎꯅꯤꯡꯊꯧꯒꯤ ꯃꯌꯦꯛꯇ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯎꯅꯤꯡꯊꯧꯒꯤ ꯃꯌꯦꯛꯇ ꯑꯩꯈꯣꯏꯒꯤ ꯂꯪꯅꯕ ꯔꯪꯅ ꯀꯥꯞꯄꯒ ꯐꯤꯅꯤꯁꯤꯡ ꯄꯤꯕ ꯑꯣꯏꯔꯒꯅ ꯁꯤꯒꯤ ꯐꯤꯌꯥꯟꯁꯤꯒꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯁꯁꯤ 8K ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯌꯥꯟꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯥꯔꯛ ꯃꯦꯔꯨꯟ ꯃꯦꯇꯥꯂꯤꯛ ꯀꯂꯔ ꯑꯇꯣꯞꯄ ꯀꯥꯞꯄꯦꯀꯣ ꯀꯂꯔ ꯑꯇꯣꯞꯄ ꯀꯥꯞꯄꯒꯤ ꯆꯥꯔꯖ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ 500ꯀꯨꯝꯕ ꯄ꯭ꯂꯁ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯌꯥꯟꯁꯤꯒꯤ ꯑꯣꯏꯅ 8,500 ꯂꯥꯛꯀꯅꯤ ꯑꯗꯣ ꯐꯤꯌꯥꯟꯁꯦ ꯑꯩꯈꯣꯏꯒꯤꯀꯣ ꯑꯩꯈꯣꯏ ꯌꯨꯝ ꯑꯃꯒꯤ ꯑꯗꯨꯝ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛꯅꯤꯀꯣ ꯐꯤꯌꯥꯟ ꯍꯥꯏꯕꯁꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯌꯥꯟꯁꯤꯒꯤ ꯑꯣꯏꯅ ꯍꯦꯟꯅ ꯀꯥꯟꯅꯔꯤꯕꯗꯤꯀꯣ ꯁꯤꯒꯤ ꯐꯤꯌꯥꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯎꯒꯤ ꯕꯥꯔꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯥꯞꯄꯤꯕ ꯎꯒꯤ ꯕꯥꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯡꯀꯔꯒꯨꯝꯕ ꯑꯗꯨꯝ ꯄꯔꯦꯡ ꯁꯥꯅ ꯌꯥꯟꯕ ꯌꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯎꯄꯨ ꯑꯃꯗꯒꯤ ꯍꯦꯟꯅ ꯆꯜꯂꯅꯤꯀꯣ ꯁꯤꯁꯤꯅ ꯍꯦꯡꯀꯔ ꯌꯥꯟꯕꯁꯦꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯡꯀꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯜꯂꯅꯤ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯟ ꯑꯔꯨꯍꯦꯟ ꯄꯨꯂꯞ ꯀꯣ ꯁꯤꯗ ꯌꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥꯁꯤꯗ ꯄꯣꯠ ꯆꯩ ꯐꯤꯔꯣꯜ ꯊꯨꯞꯄꯒ ꯑꯗꯨꯝ ꯊꯝꯕ ꯌꯥꯔꯦꯀꯣ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤꯀꯣ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗ ꯃꯌꯥꯝꯅꯀꯣ ꯁꯤꯒꯤ ꯐꯤꯌꯥꯟꯁꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕꯤꯔꯒꯗꯤ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯌꯥꯒꯅꯤꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯂꯤꯡꯛ ꯍꯥꯞꯆꯕꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯉꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯌꯥꯒꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟ ꯑꯄꯥꯝꯕ ꯂꯩꯔꯒꯁꯨ ꯑꯗꯨꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯒ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯇꯥꯟꯅꯔꯒꯀꯣ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯗꯤꯖꯥꯏꯟ ꯈꯨꯗꯤꯡꯃꯛ ꯑꯗꯨم ꯆꯟꯕ ꯌꯥꯒꯅꯤ ꯃꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟ ꯈꯨꯗꯤꯡꯃꯛꯇꯣꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯤꯡꯛ ꯊꯨꯡꯍꯟꯖꯒꯦ ꯃꯌꯥꯝ ꯁꯤꯒꯤ ꯐꯤꯌꯥꯟꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯎꯁꯦ ꯑꯩꯈꯣꯏꯒꯤ ꯎꯅꯤꯡꯊꯧ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯎꯁꯨ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁꯤꯖꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯔꯣꯟ ꯅꯥꯏꯅꯀꯣ ꯁꯤꯖꯟ ꯇꯧꯔꯒ ꯆꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯎꯒꯤꯗꯤ ꯀꯔꯤꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯂꯩꯔꯔꯣꯏ ꯑꯗꯣ ꯃꯌꯥꯝ ꯑꯔꯣꯏꯕꯒꯤ ꯑꯥꯏꯇꯦꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯆꯤꯌꯔ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯥꯏꯇꯦꯝꯁꯤꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯆꯤꯌꯔ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯆꯤꯌꯔꯁꯤ ꯁꯦꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ 6 ꯃꯦꯟꯅꯤ ꯑꯗꯣ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ 4 ꯃꯦꯟ ꯑꯣꯏꯒꯦꯁꯨ ꯌꯥꯏꯀꯣ ꯑꯗꯣ 4 ꯃꯦꯟ ꯑꯣꯏꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ 3-5 ꯑꯣꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯅ 3-6ꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯆꯤꯌꯔꯁꯦ ꯑꯩꯈꯣꯏꯒꯤ 6 ꯃꯦꯟ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ 6 ꯃꯦꯟ ꯑꯣꯏꯔꯁꯨ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯐꯨꯜ ꯗꯤꯇꯦꯜꯁꯇꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯀꯦ ꯁꯤꯒꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯁꯦꯀꯣ ꯑꯩꯈꯣꯏꯒꯤ 6 ꯃꯦꯟꯒꯤꯅꯤꯅꯀꯣ ꯗꯥꯏꯅꯤꯡ ꯇꯦꯕꯜꯁꯦ ꯑꯩꯈꯣꯏꯒꯤꯈꯔ पाकपदी चप माने को सांबजे अखोगी 3-6 ओइरेको दुगो 3-5 ओइगे हारगना अखोगी 4 मेन गि ओइको दुगो अखोगी 3-5 सिदको दुम 6 मेन ओइरसु दुम याइको अखोगी स्माइना दुम अनि थमगा दुगो अखोगी मतोंदा अमम थमगा दुम याइको दो सिगी सिजिना अखोगी 3-6 ओइदनिको अखोगी साइड सिदा अखोगी अहुम दुम चनबनिको इना मयाम सुम येंगम नुंगाइना बायना इना मतोंदा अनि मसुम हापचनबनिको दो मयाम सिगी
ꯆꯤꯌꯔꯁꯤꯒꯤ ꯍꯥꯟꯅ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯁꯤꯒꯤ ꯆꯤꯌꯔꯁꯤꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯄꯔ ꯄꯤꯁꯇ 2800 ꯂꯩꯀꯣ ꯆꯤꯌꯔ ꯑꯃꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏꯒꯤ 2800 ꯂꯩ ꯄꯔ ꯄꯤꯁꯇ ꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯨꯁꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁ꯭ꯄꯣꯟꯁ ꯑꯩꯈꯣꯏ ꯃꯦꯇ꯭ꯔꯦꯁꯀꯨꯝꯕ ꯍꯥꯞꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ 500 ꯀꯨꯝꯕ ꯄ꯭ꯂꯁ ꯂꯥꯛꯀꯅꯤꯀꯣ ꯑꯩꯈꯣꯏꯒꯤ 2800 ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯇ꯭ꯔꯦꯁ ꯍꯥꯞꯀꯦ ꯍꯥꯏꯔꯒꯗꯤ ꯃꯦꯇ꯭ꯔꯦꯁ ꯄꯥꯝꯖꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ 500 ꯄ꯭ꯂꯁ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ 3300 ꯀꯨꯝꯕꯀꯣ 3300 ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯄꯔ ꯄꯤꯁꯇ 3300 ꯂꯥꯛꯀꯅꯤ ꯃꯦꯇ꯭ꯔꯦꯁ ꯍꯥꯞꯀꯦ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯒ ꯃꯦꯇ꯭ꯔꯦꯁ ꯍꯥꯞꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯈꯤꯇꯪ ꯁꯤꯠꯀꯤ ꯈꯤꯇꯅꯤꯀꯣ ꯉꯥꯊꯅꯕꯗꯤ ꯌꯥꯎꯗꯦ ꯑꯗꯣ ꯉꯥꯊꯅꯕ ꯍꯥꯞꯀꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯁꯤꯠ ꯈꯤꯇꯪ ꯍꯥꯞꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ 2800 ꯁꯤꯗ ꯄ꯭ꯂꯁ 500 ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯁꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯅꯤꯡ ꯆꯤꯌꯔꯒꯤ ꯄ꯭ꯔꯥꯏꯁꯁꯦ 2800 ꯂꯥꯛꯀꯅꯤꯀꯣ ꯄꯔ ꯄꯤꯁꯇ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜꯁꯤꯒꯤ ꯄ꯭ꯔꯥꯏꯁꯅ ꯑꯩꯈꯣꯏꯒꯤ 36ꯅꯤꯀꯣ ꯁꯤꯁꯤꯅ ꯇꯦꯕꯜꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯥꯏꯖꯁꯦ 36 ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ 7K ꯂꯩꯀꯣ ꯁꯤꯒꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦꯀꯣ ꯑꯣꯡꯂꯤ 7K ꯈꯤꯇꯅꯤꯀꯣ ꯑꯗꯣ ꯗꯥꯏꯅꯤꯡ ꯇꯦꯕꯜꯁꯤꯒ ꯆꯤꯌꯔꯁꯤꯒ ꯃꯥꯒꯤ ꯀꯂꯔ ꯑꯇꯣꯞꯄ ꯀꯥꯞꯀꯦ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ 1K ꯄ꯭ꯂꯁ ꯂꯥꯛꯀꯅꯤꯀꯣ ꯁꯦꯠꯁꯤꯒꯤ ꯑꯣꯏꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯐꯔꯅꯤꯆꯔꯒꯤ ꯑꯞꯗꯦꯠꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪ ꯇꯥꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ